Paucheda Yumpum Uibangasi special content Namada. Nahasing the loan Tupna Hotel the Unabagi Sanavi Hekla Ribamaka State Asida. Eds Control Tauba Wakiba Yai. Hibasik Matang the Powdam Zari. Ibirakpa Dr. Kaitem Atauba. ISIVS Sandopagi Maram Kelly Abasi Purmana Kangarabo Wafumne. Matamamada Manifuda Lina Assis Sandropagi Asowa Maramama Wakiba Aragadi injecting drug user Dagi Oramke. Matugi Matanga section Tarong Lokotana Yumban Bagi Mari Tampana Oi Ibada Iman Batokloi. Hoi ISIV positive Oiber Miogi E Cap Lupataki positive Oibaki Kesu later but Nate Adobasang di Yamna Neme. Matamamada Lucan restaurant drives at Taduna Lona Tumna Unaramba Pakang Lisa Kaknatanamayam Palava. Palavino Fike Fawa Pava Technaki. Adobangasi di Matangi Silgi Matung in restaurant Unabagi Masing Antarakduna. Hotels in the Luna Tumna Unabagi Sang Hangalagli. Hotel the Luna Tupna Unabana Lena Asihana Santorakani Hypedilate. Adabalena Santorokna Bagi Asoba Masaka Madi Oire. Madam the Sakula Matamni, I don't Luna Tupna Hotel da Equina Kangu Uru daba Tabakia, Masusata Dabasunate. Karigumba, Asigumba film, Asida Marilena Basina, Yam the section Sena Bagitangai Fadava Amalamdam Asida, Matau Tarakle. Natrabadi state government as control policy, same to the Lena Asi control town and Honabaso. Taurang Tausil Asida Asoba, Ahoba Amma Hybedu Oirakane. Atau hiram kudimakta mangai laina asig matang da government policy program kya semduna atingba kya thamduna control tawna ba section thorang kya lokalabasu miyoiba isa na section atrabadi atamak fudi tamangjok chong bahai badu taraga to kane maramadori hena maru oiribadi akhoi isa na ponsi gi mamal khangna section thorang lokhot pa yamna mathau tari khandaba gamdriba inkhalakliba nahasing busu mama wana section sena biba tangai fade soikraba matung da sena bagi mahutta soidringi mamang da sena hobuna hena afaba aibadu oigani Kunmathoi Suba Sahisana Laglabada Science and Technology na Kam Tengna Sakulak Patagi, Mioibra Ponsi Sang and Wine Hingberg Namnare. Labak Miam Yamna Pakanaramba Madi, Asi Anaka Tolamba Dusu, Ilaglantak Kaputogduna. Mayunaramba Obasing the Kopangamle, Adobakumza Lising Abga Sampan Marfuga Humdoi Mamanga. Leram the Balena, ISIBS and Dortuna Samjaraba, Mioikiaki Ponsi Mangre. Lena Asik Sabsabidak Nasiboba Putokusungamdri, Adobasakulaba, Labakragi scientist in the Lena Asikita Putopagamle. Hainarabasung asich atubak tang taba amakang tan laire. Laina asina sahi amada yam trabada malemgi mioi lak amagi matakta sialle. Adabang asi di laina asigi matang da miyam ne hor oinaruktu na doktor sigi advice matung in hidak langtak sautun adomok normal fosi mahingda sahi sang na hingbak ngamle. Laina asigi sabsab hidak lai trabasu hauze sinariba makal kayagi ART gi hidak sing sadun ISIV positive oiraba mioi sing na hinglabasu tongan ba Makalgi haksang dan waitaba kaya amate domok pautaba nate. ISIV harba lena asigi madangda purmana khangnaraba wafamni madudi ISIV harba mahik asina miyoibagi haksang da sangkhraga taipong mapuna pokpada miyoibagi haksang da pibiraknaba anabadagi ngaktoksnaba immune system adoba mangan kiduna layem khangamdraba lena AIDS saibasin halage masina miyoibada tongan ba lena kya na landaraktun asibagi khayada tahalle Laina asina samjarba mioi kya ge ponsi manung matam chana na pikam nan khrabasu ngasi phawbada laina asida ngak thokna da phida puthok pade ngamdre marmaduna laina asi mioi beki haksang da sang dana ba section bana laina asida gi ngak thokna da bagi auzumaki oina di khwai da gi araiba pambai oire adu wafam asi khangna ngak ki aningba apam babu laksin banga mauda badagi haurgliba mirul ke hat laina asin sanglaktuna awa bagi ponsi mahing dehing batarakle maling gi oina ISIV na naba mioi gi basing asi kumja lising ani kun phawba gi manungda WHO की रिपोर्ट की मतुंग इन बिलियन 37.7 ओरे इंडिया दा सुलाइना असिना नाबगी सांग यामना वागना लेरे सही खरा की ममंग दे इंडिया के स्टेट सिंग मनुंग दा HIV पॉजिटिव ओबगी सांग मणिपुर सो यामना वागना लेरमी अदु बंगासी दे मणिपुर दा HIV कंट्रोल तोब ngamle हाइबे याई अदु बंगासी सु तंगन ब लंबी क्या दगी HIV पॉजिटिव ओरप मी की मसिंग अदुमक लेरे रिपोर्ट बगी मतुकी ngasi fawbada malemgi scientist kian ISIBS laina dagi ngakthokna bani haidona tongan ba makal gi hida kontrarom hena puthok to no hona kre adu ngasi fawbagi onadi chapchana laina asibo fanbang ngamba hida puthok pa ngamdana leire scientist na ngasi fawbada laina asigi hida puthok pa ngamdriba asigi maram kya leikre ISIB hariba mahik asina miyoibagi haksang da sangkhraga sumna gi laina amatana naba haibadu oidre laina asigi mahik asi yamna khongjin jangna saglol khongba haibadu oire virus adu control tau bhaibasi chariba hidakatuna akhanana matam sangna sarakpadagi tawba ngamme adu ISIV gi virus asidi khongjin jangna saklol hongba maramna hidakadugi chabagi kanaba phangdringai da atopa saklol amadu onkibana laina asigi sabjaba hidak puthokpa ngamdabagi asawa maram ma oire adubo message chu
Massachusetts leiba American pharmaceutical amadi biotech company modern puthokpa laina asidagi ngak thongnanaba mRNA haiba vaccine ama puthokdun ahanbigi oina miyoibada clinical trial tawnanabagi aba fangkibagi pausu laikre adoba vaccine asina karigumba mai pakna putholopa tarabasu malem pumbada yahonba haibasu achawa problem ama oire maramdi sumnagi Africa khakta laina asina nabagi sang asi khwadi wangba haibadu oibaga loinana laina asina nadava malemda lebak amata leite haiba yai maramuduna experts ingi motki matungina lamdam asita control tawnanabagi amata ngairba pambaidi laina asi sandoropa thingba ngamnanaba honaba aduni aire ICVS laina asi gi matangda Manipur ki contest yengbada state asi gi ahanba oina kumjal ising amaga sampan marfudrada ahanba positive case thengnaki madugi matungda state government kumjal ising amaga sampan marfudra taruke October humda state S policy semduna kumjal ising amaga sampan marfudra ni pangi March thada Manipur State S Control Society Max Form tawduna laicharasi laksinadaba akanba mongda mission amagi makhada sataba horakhe mission adugi manung channa kumjal ising ani nifangi March phawagi manungda miyoi lagani lising nifu gani thoi champan humpuga mapan gi blood sample lodana test tawda miyoi lising kun ga mapan chama gani fuga taret positive oiba thengna khe state asida nupi angang da khwadi wangna lena asi sandora khiba matam asi kumjal lising amaga champan marfudara taret amade lising ani amado oike state asida lena asi paksana sandokna bagi macha khara laiki madudi injecting drug users payment sex workers men having sex with men pregnant women amadi STD patientsing asine matamasta hingnana bagi lanphamda mama wafa sing yumda ngahak leiba fangdrabasu matam kharadi kaithoktuna jonggi miyoi sing loinana afafatagi matangda hori sanaduna yamrabaduna midangi saklen fawbudi punha saminaba chungane loinana angang sing awara fa sing mengkhana da hona biba fai masa masu sing ngasi kari thabak tawrui kadhaide satlui amadi kana kana karamba bar popang sing loinari senadrabadi awaba mama pa sing adumak tahawgane amaromda karigumba thodok amadagi natragna section haudabadagi sakolapagi matungina ngasidi as positive orabasu karisu pakhaningai leite adobo losinona thambagi mahutta doctor singka tanaduna hitak langthak charabadi punsi sangna normal miyoi amagumna hingbai are HIV positive orabasu hidak fajana charabadi positive oidava nufa natragna nupi amagasu adum lohongduna yumbal lambida changchenbai yaraba matamne loina hidak charabadi positive oraba nupa natragna nupi aduna magi nufa amadi nufi aduda makhatana su HIV sandok laroi amadi makoyanina foglakwa angangda HIV laina lahendaba yare lamdamasida meka bachinjak heroin lalon bagi thabak pak sana hek tawri mabake amadi lon atukna hotel na singba mafam sena una bagi chanabi lairiba makai ICVS laina asi miyoi amadagi amada sandoro kigane maramaduna kunai asda leminare pe miyoi chak kudimangna marwaina mama mapa oibasina masama su singbo yamna section na senabi buga loina HIV gi laina matau karamna miyoi amadagi miyoi amada sandoki khangmina duna isa isa na section na laiba tangai fade hotel kya din khalak liban pamasa amadi nupi masa sing una duna section tarang yaudana lona tukna jumban bagi mari thamba amade sai thagai daba amusung tahoi daba thabak hek tawri ba makai di ICVS laina asdagi lai makphau laklabasu kanbadi dumuk wagane maramaduna lamdamasi inkalak liban ha singna HIV positive oidana ba section tarang si lokat bagal loinana yariba makai asigumba thabak asidagi lapthongna lainana ba hona gadabane loinana mama mapa oibasing na su masama su singbo section sena bibaga loinana laina asig matang di ikai firok hangdukdun takpi tambi hobana punamaki yaifabo oibaga loinana imalebak Manipur ingna singna leiba ngamgane aroibada content sing asigi maruiba pau khara asiba pau tamjariba Manipur local news YouTube channel amade Facebook page asidagi yangbiriba punamak pathaga jari channel asina thomda kanarabadi subscribe to bitri page na subscribe to birmo loinana like and share to busu kawi ganu punamak po amakhana thaga jari